Đâu Khoigi uri phalong piba haure siga uri thabado uri da smaina chaure duga mato thindo ga uri se leire ko nusa do ri ngasi natra da khoi da magi uniform selaga magi duty ho gare yu ganta gi tum ho la ko da nusa ne tam sa ba bu loi bazan aduga somna kanana khoigi lobuk ki phajaraba drisya Labuki Fazaraba Si yang zaragani aina hinjari se Labuki Fazaraba sida ning hauzari se aina Kaya ba? Aina taba labuku ra hinjari ba Wali ni da Fazari da na ko labuki Fazaraba se adu ni da ais Si raba aina da raba chupu law ni so Aina ngang bon ning thi pa mai ba khoi da gi tu sida le ngang bon de ma di ngau ba da Akwai dagi ngau banin thi bam hei base mayang kang zalle sajik se marang kaina phangdana nong chuman bagi akwai gi sanje labu se ka thajallaba labu marak ka thajallaba mana ge la sorak to se masade adai ma jo harau doini ko as nung sana phui asidida na kya ku shugi doino Maya magi dari mapana thaba umurok to na hang jam pan khibido adu do kana tawreba akoma pan sare ko iba pan saba hore apan yam sare bani kai dinu se sare du ken na su loire ba duga sida sune sigi baltin siga su aina umurok ama baltin siga su aina umurok hana yam sati na pan khibu umurok to si baltin siga ne ba ko ado kang khare ni gi no jor chang dana ko ado hauja anova mamu thadilline asise umuro goidara umuro ngobi goidara khangde chara lang khraga gyan ta de ko thajale do su jahabu oi restaurant ba igi lei pambi sing siga leira do phajare lei sing je chingna ko pi ama siga ne siga lei pambi sigi mna se chingna ko bi phat haugal tai sho ngasi he to ni ngasi chamthong sarani tomato ka chalaga ne chamna sarani ngasi dubai ge aloe vera lei tu aloe vera sarana paire sarana sausare ai dunida do jingdok to yara roi ko jingdok to ni masu duga siga janam di oi na kok na lele janam di duga sigi morok sinane sigi morok chara sine gi morok ne bako gi morok ki charani ado haudre hana lele khanda se kan hagole am phajare pambi mani manga khakta oire bako so thajan doi ni duga te kai janam dani duga koida hauji na pi sing mana tawram ba kai kra pham do jabra da singdok biri ai wara ne na natra ai wara nei tawiranga ai wala nei tawira ba to do nang no salam dai ne saudi den taning da tang mai ma chinje wat ta bani ngang gi wat kai lang chen de lang ganu ja ba lang ganu lang chalo je paishan ge se lang thok kan tha ba ko ba ba mu yang hai kan duga siga gi hangam han tha ki be do smaina jingkha ku ba ga thami ko no di am kan di chu ban ta bani na ko kena tawri ba ke ge ne jingkha sine ku ba ga dum su yai ba ko duga gi hangam sing do loi hinge ko si bam ho yaw da male loi hinge Yaubra Kaida Siba yaura da Yaudi dasna Wada Amaka si base posan bidani sisima Duga sigi sonakan magi sia sisi padida sengdo ka sisi thalak toin Aduga jengune siga jiga ne agi mangra gi mangra ama khang ne langjan sigal khoida langjan phiba mangra ama ko mangra do khoi cha da ba adugi mangra do sum cha de ke doino hai langthok pani da langthok padu ne samaina mara thokla ga ne haura ga samaina phajabna loire ko sigi mangra se hayeng ai ken da tha doini hayeng ai labuki hingon ko rakpa alu ke ga thang matam ga ne tha doini se mai masa se ka tha doini ko chongdo khali ne ina mayam tu mangra gi pambi ni ko mangra pambi ka mai tawi khangda ba chinau sing yengo si mangra mana mangra pambi ni basi dia gi hingon phajana jeng khala de duga agi karon pambi do siga smaina ko no magi ahum mari adum thoi hai tare siga leire siga sumang leire dai dine ngarang so ahum mari he khre khoi dan siga su leire tu le som da su leibe ne khoi dan he khra jalo leibe ne mayam di a da san thara ga leire duga hoji sima pan kana sari tu
ꯃꯄꯥꯟ ꯁꯥꯕ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯃꯥ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯗꯣꯏꯅꯤ ꯃꯄꯥꯟꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯥꯜꯂꯗꯣꯏ ꯉꯥꯛꯇꯅꯤꯀꯣ ꯑꯁꯤꯁꯦ ꯃꯥꯜꯂꯗꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯩꯕꯗꯣ ꯐ꯭ꯔꯨꯠꯁꯀꯤ ꯁꯣꯞꯇꯒꯤ ꯂꯧꯔꯒ ꯖꯣꯟꯒꯤ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯦꯕ ꯑꯗꯨꯁꯤꯡꯗꯣ ꯆꯥꯔ ꯑꯩꯈꯣꯏ ꯃꯔꯨ ꯂꯪꯁꯤꯟꯕꯗꯣ ꯁꯤꯒ ꯂꯣꯏ ꯍꯧꯔꯦ ꯑꯁꯤꯁꯨ ꯂꯣꯏ ꯊꯥꯖꯟꯗꯣꯏꯅꯤꯀꯣ ꯃꯐꯝ ꯆꯥꯅ ꯍꯟꯗꯛ ꯀꯃꯥꯏꯅ ꯇꯧꯗꯣ ꯊꯕꯛꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯁꯤꯒ ꯑꯩꯒꯤ ꯁꯧꯒ꯭ꯔꯤ ꯍꯟꯗꯛ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯐꯖꯈꯠꯂꯛꯑꯦ ꯄꯤꯖꯕꯁꯨ ꯃꯤꯉꯣꯟꯗ ꯐꯖꯅ ꯄꯤꯖꯔꯦꯀோ ꯑꯩꯁꯨ ꯐꯖꯅ ꯆꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯑꯝꯇ ꯐꯖꯔꯨꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯐꯖꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯔꯣꯟꯁꯦ ꯁꯤꯗꯁꯨ ꯄꯥꯜꯂꯤ ꯃꯄꯥꯟꯒ ꯁꯥꯏꯖꯧꯕꯁꯦ ꯃꯄꯥꯟꯒ ꯁꯥꯏꯖꯧ ꯁꯤꯗꯁꯨ ꯑꯃ ꯄꯥꯜꯂꯦ ꯑꯗꯩꯗꯤꯅꯦ ꯁꯤꯗꯁꯨ ꯑꯃ ꯄꯥꯜꯂꯦ ꯎꯔꯕ ꯑꯗꯒꯤ ꯌꯥꯝ ꯇꯝꯕꯩ ꯁꯧ ꯃꯆꯥ ꯃꯌꯥꯝ ꯇꯝꯕꯩ ꯁꯧ ꯃꯌꯥꯝ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯖꯅꯝꯗꯣ ꯃꯄꯥꯟꯒ ꯁꯨꯃꯥꯏꯅ ꯁꯥꯔꯗꯨ ꯃꯄꯥꯟ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯂꯩꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯤꯀꯣ ꯄꯨꯔꯒ ꯊꯥꯖꯟꯕꯅꯦꯕ ꯑꯗꯨꯒ ꯍꯤꯡꯖꯔꯦ ꯁꯨꯃꯥꯏꯅ ꯂꯩꯒ ꯁꯥꯠꯂꯦꯀꯣ ꯃꯥꯁꯦ ꯍꯤꯡꯉꯦ ꯅꯨꯃꯤꯠ 10 ꯀꯨꯟꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤꯀꯣ ꯑꯩꯅ ꯊꯥꯔꯛꯏꯁꯦ ꯃꯥ ꯍꯤꯡꯉꯦꯀꯣ ꯁꯤꯔꯔꯣꯏ ꯑꯗꯣ ꯁꯤꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝꯗ ꯃꯊꯣꯟ ꯅꯥꯏꯕꯤ ꯐꯖꯕꯤꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯁꯥꯔꯒ ꯂꯩꯒ ꯁꯥꯠꯂꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯤ ꯀꯥꯔꯇꯨꯟ ꯑꯅꯤꯈꯛ ꯅꯍꯥꯟꯁꯤꯒ ꯈꯥꯂꯤ ꯀꯥꯔꯇꯨꯟ ꯑꯅꯤꯈꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯩꯕꯥꯛ ꯍꯥꯞꯆꯜꯂꯦ ꯂꯩꯕꯥꯛ ꯍꯥꯞꯆꯜꯂꯒ ꯑꯗꯒꯤ ꯁꯤꯁꯨ ꯅꯥꯀꯨꯞꯄꯤꯗ ꯊꯥꯖꯜꯂꯦꯀꯣ ꯑꯗꯨꯝ ꯖꯣꯠꯅ ꯐꯒꯠꯂꯒ ꯆꯕꯥꯛ ꯊꯥꯖꯟꯕꯤꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯌꯦꯡꯍꯟꯈꯤꯕ ꯆꯦꯡ ꯅꯥꯀꯨꯞꯄꯤ ꯑꯩꯒꯤ ꯐꯖꯕꯗꯣ ꯉꯁꯤꯗꯤ ꯍꯦꯛꯑꯅꯤꯀꯣ ꯉꯁꯤꯗꯤ ꯍꯦꯛꯑꯒ ꯆꯝꯊꯣꯡ ꯆꯥꯔꯅꯤ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯇꯦ ꯆꯦꯡ ꯅꯥꯀꯨꯞꯄꯤ ꯅꯍꯥꯟꯁꯨ ꯎꯍꯟꯈ꯭ꯔꯕꯅꯤꯗ ꯑꯅꯥꯟꯕꯁꯨ ꯑꯗꯨꯝꯕꯨꯗꯤ ꯆꯥꯕ ꯌꯥꯔꯤꯀꯣ ꯑꯅꯥꯟꯕꯁꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯕꯕꯨꯗꯤ ꯌꯥꯔꯤ ꯃꯇꯣꯟ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯑꯗꯨꯏꯁꯨ ꯐꯖꯕꯗꯤ ꯌꯧꯗ꯭ꯔꯦ ꯌꯥꯔꯛꯇ꯭ꯔꯦꯀꯣ ꯐꯖꯕꯗꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯤꯁꯜꯂꯛꯑꯦ ꯇꯞꯅ ꯂꯤꯁꯜꯂꯛꯑꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯇꯣꯔꯦꯗꯅ ꯑꯣꯂꯥꯡꯊꯥꯒꯤ ꯍꯩꯖꯥꯟ ꯅꯥꯄꯤ ꯃꯇꯝ ꯂꯣꯏꯔꯛꯇꯣꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯒꯅ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯑꯗꯁꯨ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯁꯧꯒ꯭ꯔꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃ ꯑꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯂꯩꯔꯤꯁꯦ ꯁꯤ ꯆꯥꯎꯔꯦꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯕꯤꯈꯤꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅꯦ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯆꯍꯤ 2 ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯆꯥꯕ ꯐꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯗ꯭ꯔꯦ ꯃꯌꯥꯡ ꯑꯗꯨꯝ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯕꯒ ꯁꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛꯀꯦ ꯃꯨꯟꯕ ꯉꯥꯏꯔꯤꯉꯩꯗ ꯃꯌꯥꯡꯁꯤꯡꯁꯤꯅ ꯂꯥꯛꯑ ꯍꯦꯛꯇꯔ ꯑꯗꯨꯝ ꯆꯥꯈꯤꯗꯅꯅꯦ ꯑꯩꯈꯣꯏꯅꯒ ꯆꯥꯕ ꯐꯪꯗ꯭ꯔꯦꯕ ꯑꯆꯥꯄꯣꯠꯅꯤꯅ ꯀꯩꯗꯧꯅꯤ ꯆꯥꯖꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯩꯈꯃꯥꯟ ꯄꯥꯝꯕꯤ ꯌꯦꯡꯍꯜꯂꯛꯎ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯍꯥꯟ ꯀꯩ ꯍꯥꯏꯒꯅꯤ ꯑꯍꯥꯕꯤ ꯆꯥꯈꯤꯕꯗꯣ ꯑꯍꯥꯕꯤ ꯆꯥꯕꯗ ꯁꯤꯒꯤ ꯃꯅꯥꯁꯤꯅ ꯆꯥꯈꯤꯗꯅꯀꯣ ꯇꯣꯅꯤꯡꯈꯣꯛꯒ ꯁꯤꯒꯅ ꯑꯗꯣ ꯁꯤꯒꯤ ꯃꯅꯥꯁꯦ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯀꯔꯤ ꯃꯅꯥꯅꯣ ꯐꯖꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯤꯁꯤꯅꯦ ꯂꯩꯈꯃꯥꯟ ꯍꯥꯏꯗꯣꯀꯣ ꯄꯥꯝꯕꯤꯁꯦ ꯍꯧꯖꯤꯛ ꯋꯥꯡꯗꯣꯏꯅꯤ ꯁꯨꯝ ꯌꯥꯝ ꯋꯥꯡꯉꯤꯀꯣ ꯍꯌꯦꯡ ꯋꯥꯡꯉꯛꯄ ꯀꯥꯟꯗ ꯇꯠꯇꯅ ꯃꯅꯥ ꯁꯨꯃꯥꯏꯅ ꯍꯦꯛꯇꯠꯂ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥ ꯁꯨꯝ ꯋꯥꯡꯉꯛꯇꯣꯏꯅꯤꯀꯣ ꯑꯁꯤꯁꯤꯅꯦ ꯂꯩꯈꯃꯥꯟ ꯄꯥꯝꯕꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯤꯡꯖꯨꯗ ꯑꯗꯒꯤꯗꯤ ꯂꯐꯨ ꯏꯔꯣꯝꯕꯗꯁꯨꯅꯦ ꯑꯗꯨꯝ ꯊꯥꯒ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯌꯥꯝꯕꯗ ꯁꯤ ꯁꯤꯡꯖꯨꯗ ꯁꯤꯖꯤꯟꯅꯩꯀꯣ ꯑꯍꯥꯕꯤ ꯆꯥꯕ ꯌꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯗꯅꯦ ꯑꯦꯅꯤ ꯏꯔꯣꯟꯕꯗ ꯁꯤ ꯀꯣꯠꯂ ꯆꯥꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯄꯥꯝꯕꯤ ꯌꯥꯝ ꯍꯧꯋꯦꯕ ꯑꯁꯤꯗꯁꯨ ꯑꯃ ꯍꯧꯔꯦ ꯁꯤꯗꯁꯨ ꯑꯃ ꯍꯧꯔꯦ ꯄꯥꯝꯕꯤꯁꯦ ꯍꯧꯔꯦ ꯁꯤꯗꯁꯨ ꯍꯧꯔꯦ ꯄꯥꯝꯕꯤ ꯌꯥꯝ ꯍꯧꯋꯦ ꯑꯩꯒꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯥꯡꯍꯨ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯀꯥꯡꯍꯨ ꯆꯥꯕꯗ ꯀꯥꯡꯍꯨ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯦꯡꯍꯟꯕꯤꯔꯛꯎ ꯄꯥꯝꯕꯤ ꯌꯦꯡꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯁꯤꯅꯦ ꯀꯥꯡꯍꯨ ꯍꯥꯏꯕꯗꯣ ꯁꯤꯡꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯤ ꯃꯥꯒꯤ ꯖꯥꯠꯀꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯥꯡꯍꯨ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯦꯠꯄꯤꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥ ꯉꯥꯔꯤ ꯀꯩꯀꯥ ꯇꯧꯔꯒ ꯃꯦꯠꯂ ꯈꯣꯠꯂꯒ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯆꯥꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯐꯛꯄꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯞꯄꯗꯣ ꯈꯦꯆ꯭ꯔꯤꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯣꯏ ꯑꯃꯅꯦꯕꯀꯣ ꯁꯤꯁꯦ ꯑꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯎꯠꯄꯗꯨꯗ ꯑꯗꯨꯝ ꯎꯠꯂꯒꯦ ꯍꯥꯏꯅꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯟꯅꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤꯀꯣ ꯑꯩꯒꯤꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯅꯥꯁꯦꯀꯣ ꯂꯤꯁꯜꯂꯛꯅꯇꯧꯔꯤꯅꯦ ꯃꯅꯥꯁꯦ ꯌꯥꯝ ꯁꯥꯡꯗ꯭ꯔꯦꯀꯣ ꯇꯦꯜꯂꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯥꯗꯣꯏꯕ
我也是踩到了，就乱，你这东西，买一点，这个样子。여기 masakado masakado kumara ka chungune nang giling sa bukai thawi nang ni giling na pro hojiga ni gas to dance style ni gar nang gida nang dance style toba toro nga na ui da hai cái hồi chỉ gan tiền chị lai lai cái thằng cái lồng hàng lồng gì mà ôi hay nè hồi chỉ gan cái tiền chị lai lai mà lên đó cái này chứ hai cái đầu nữa vào chỉ gan tiền đùi vào rồi chuông có màn rồi phải kêu ai thì các bạn चलो ठीक रे हाँ पापा नहीं हाँ थी लूर चलो बा अकोई दादी अब वो थी लूरे हले अब कम वो मतान पिमु थी में तो इन्हीं अदुगा मान डांस का जेंग उरे बहुत दिखता तो माय इला इला तो बीगे इन्हें तो जेंग गया इन्हें वीडियो ना मोबो आने खोंग जोंग नहीं ना खोंग जोंग दिया बा दुनिया ना है जो ताकिเราก็ต้องเล่าไปตรงนี้เดี๋ยวเราพูดแล้วพูดกันหาได้ปังทะเลให้ด้วยนะ뭐 큰일 나네. 내가 정말 가는 이곳이 봐지 뭐 로이브자니. 자, 저 밑에 몇 기도래 거기다 이 짰더래. 하크라바니. 지금 피 ям 수박이 지금 레이래 피 수다로 들어보네 후지 팅살라가 바이바이 나나 폰 보가드라 폰 소르자 홀 저기 어이와 अखोई अबुंगो स्कूल चतखरे हिचा तो मिसु चतखरे पापा पापा थिनखरे को अदो आई हुजिसे थबक मैम लेको छि मैम से तुम ततमना लोइसलके अदो लोइसल मतुंग जामु थेंगनरसि को थबक सिंजे ngasiदी उटपा जारगदि सुमखरे दुम उलके अदुगा याद्रगन उलरोइगे अदुगा दुम हाइदी मथंग मथंग आई दुम कई कई दुम उटपा याबा खरा दुम येंगा दुम उलके को अदोइदी आई यामोंनिंगे अखोई दाविदो देस तरोबदो अदो कना तरसि अदो मथंग मथंग दुम येंगनरसि को मैम हजिक थबक लोइसले अदोइदी हईरु माइथदनको हजिसे अखोई दासे सिलचरद मु चतोइबा ngasiसे खंब्रा ngasiसे सिलचरद मा चतोइसे कना तोइबा खंगदेदा अखोइसे हई लेरा थांग लेरा हई लेता तौ लेरे अखोइसे खंब्रा नहान अखोइगी इन्वर्टर दो सेमना पुरे जारेदनको अदुगी मतुंगदा मु अमुका मु अखोइगी बैटरी दो अदुमु यारमद्रेबको बैटरी सिना मु कुइना सिजिनदबगी फम्मगा लेबको अदुगा बैटरी दो चार्ज तौबगी मोय मफमदुदा पुजमा चलुरे अखोइदाना अदैदी अदुगा मु आदि बैटरी दो मोइना पुरा दिन नमा चार्ज तौरे नोमा पुरा चार्ज तौबिरेबको तौरगा जारे ना हराव रावना मु पुरागा अमु बैटरी दो जाद्रे वन टाइम है को बैटरी हजिकानी बैटरी का से वन टाइम है बा अदुना जाररोय हैना अदुमाइना तौरे अदुगा हजिमु बैटरी से लौदबदी जादब निमिट आइदी निमिट कुइरेबा अखोइना आइदी नुंथांग से आइदी नुंथांग द लाइट मई चखरगा गांदना ममना लेरिसे को अदुदुगी अबुंगोना हाफ ईयरली एग्जाम दौसलकपा लाइक मई से लेत्रगदी लाइक पानिंगदेबा मोइसु कयाइदि अखोइ फावबदा मई लेत्रगा चाक थोनिंगदबनेबा अदुदुना आइदी आंगांसिंदसु जामना डिस्टर्ब तो ओइरेबको मई लेतबसिना अदगी लेमतोन चुखलगा लाइक पाहनब थाइनददी अखोइदि पारईको मोइदि हैनद्रेबा अदुदुगी दुमाइ तौरे याम नुंगाइत्रे अदुदुगी बैटरी दो लौदबा यादबा ओइरेबको लेइबा लेतबा लौदबा यादबा ओइरे अदुगी खोदासे हजि चतोइनेबको कई जेंगिनो खोदासे ngasi माइ ड्रेस जेंगको
ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯁꯔꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦꯀꯣ ꯈꯨꯗꯥꯡ ꯃꯨꯁꯜꯂꯅꯤ ꯍꯥꯏꯅ ꯃꯥ ꯈꯨꯗꯥꯡ ꯑꯆꯣꯟꯕ ꯂꯤꯠꯂꯤꯅꯤ ꯍꯥꯠꯄ ꯂꯣꯏꯔꯒ ꯆꯦꯛꯁꯤꯜꯂꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯀꯟꯅ ꯇꯧꯈꯠꯂꯛꯏꯀꯣ ꯃꯃꯥꯏꯁꯦ ꯌꯥꯝ ꯃꯨꯁꯜꯂꯦ ꯍꯥꯏꯅ ꯑꯗꯣ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯁꯨ ꯅꯨꯡꯁꯥ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯃꯥꯗꯤ ꯆꯠꯇꯕ ꯌꯥꯗꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯗꯨꯒꯤ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯑꯩꯉꯣꯟꯗ ꯕꯥꯏ ꯕꯥꯏꯒ ꯇꯧꯔꯤ ꯊꯣꯛꯑꯕꯅ ꯑꯩꯒꯤ ꯅꯥꯁꯣꯝꯁꯦ ꯁꯤ ꯄꯨꯀꯣꯁꯦ ꯅꯥꯁꯣꯝ ꯄꯨꯕꯤꯈꯣ ꯑꯩꯒꯤ ꯃꯌꯥꯝ ꯑꯩꯅ ꯈꯣꯏꯗꯥꯗ ꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯇꯞꯄꯤꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯎꯕꯅ ꯑꯩꯒꯤ ꯇꯣꯞ ꯑꯃ ꯈꯔ ꯂꯧꯕꯤꯔꯛꯎ ꯍꯥꯏꯅ ꯀꯣ ꯇꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯥꯊꯛꯀꯤꯅꯦꯕ ꯑꯩꯒꯤ ꯅꯥꯊꯛꯀꯤ ꯑꯁꯤꯁꯦ ꯑꯩ ꯁꯅꯥ ꯑꯁꯤꯁꯦ ꯅꯍꯥꯟ ꯁꯥꯅ ꯁꯤꯔꯕꯅꯦꯕꯀꯣ ꯁꯤꯔꯒ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯅꯥꯅꯤꯡꯁꯦ ꯁꯤꯅ ꯃꯅꯤꯡꯗ ꯂꯩꯁꯟꯕꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯅꯥꯀꯟ ꯑꯃꯈꯛꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯠꯇꯦ ꯅꯥꯀꯟ ꯑꯃ ꯄꯨꯔꯥ ꯌꯥꯎꯔꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯨꯅꯦ ꯅꯥꯀꯟ ꯑꯃ ꯃꯥꯡꯈ꯭ꯔꯁꯨꯅꯦ ꯁꯤ ꯅꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯈꯪꯉꯕ ꯇꯥꯍꯧꯗ꯭ꯔꯦꯕ ꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯥꯅꯤꯡꯗꯣ ꯂꯩꯇꯕꯒꯤ ꯅꯥꯁꯦ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯣꯏꯗꯥꯗꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯞꯄꯤꯕ ꯑꯩ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯁꯤꯒꯦꯅꯀꯣ ꯁꯥꯍꯟꯒꯅꯦꯕ ꯁꯤ ꯃꯄꯥꯛꯁꯤꯃꯕꯨꯗꯤ ꯑꯗꯣ ꯁꯤ ꯇꯞꯄꯤꯅꯦꯕ ꯁꯤ ꯄꯨꯒꯣꯁꯤꯗ ꯄꯨꯍꯣ ꯑꯁꯤꯃꯨꯛ ꯆꯥꯎꯕ ꯊꯤꯟꯗꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯧꯔꯛꯀꯅꯣꯕ ꯀꯥꯎꯗꯣꯔꯤꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯈꯣꯏꯗꯥꯗ ꯂꯣꯏ ꯇꯞꯄꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯀꯣ ꯃꯥꯅ ꯂꯣꯏ ꯈꯪꯉ ꯂꯩꯕꯤꯔꯛꯑꯦꯕ ꯇꯞꯄꯒꯤ ꯖꯥꯠꯇ ꯈꯣꯏꯗꯥꯗ ꯑꯩꯅ ꯅꯦꯟ ꯄꯣꯂꯤꯁꯀ ꯂꯤꯞꯁꯇꯤꯛ ꯐꯥꯎ ꯇꯞꯄꯤ ꯍꯥꯏꯁꯤꯅꯤ ꯃꯉꯣꯟꯗ ꯍꯧꯔꯦ ꯃꯥꯒꯤ ꯃꯥꯒꯤ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯇꯧ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯣꯛꯈꯔꯦ ꯉꯁꯤꯗꯤ ꯀꯅꯥꯝꯒꯤ ꯀꯔꯤꯝ ꯆꯪꯉꯔꯣꯏꯗꯕꯅꯤꯅ ꯐꯠ ꯂꯥꯛꯇꯣꯏꯅꯤ ꯃꯥꯕꯨꯡꯉꯣ ꯂꯧꯕ ꯅꯪꯅꯕꯒꯤ ꯁꯤ ꯃꯉꯥꯏꯔꯦ ꯕꯤꯛ ꯌꯥꯎꯗꯅ ꯆꯠꯄꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯂꯦꯝꯖꯅ ꯆꯠꯂꯣꯀꯣ ꯅꯍꯥꯟꯉꯩ ꯂꯦꯝꯖꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯂꯦꯝꯖꯅ ꯆꯠꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯁꯥꯔꯦ ꯌꯦꯡꯉꯨꯀꯣ ꯇ꯭ꯔꯤꯛ ꯂꯪꯉꯤ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯗꯥꯔ ꯆꯠꯂꯤꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯥꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯠꯂꯤꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯗꯥ ꯁꯤꯜꯆꯔ ꯆꯠꯈꯔꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯉꯁꯤꯁꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯅꯨꯡꯁꯥꯁꯦ ꯏꯃꯨꯡꯗ ꯂꯩꯕ ꯐꯥꯎꯕꯗ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏꯌꯦꯕ ꯅꯨꯡꯁꯥꯁꯦ ꯑꯗꯣ ꯃꯥꯁꯨ ꯆꯠꯅꯤꯡꯗꯅ ꯁꯥꯕꯗꯨꯗ ꯆꯠꯅꯤꯡꯗꯕꯀꯣ ꯆꯠꯅꯤꯡꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯌꯧꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯩ ꯂꯩꯇ꯭ꯔꯒꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥ ꯑꯗꯨꯝ ꯆꯠꯊꯨꯔꯅꯤ ꯍꯥꯏꯅ ꯆꯠꯈꯔꯦꯀꯣ ꯑꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯣꯏꯗꯥꯁꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯊꯤꯟꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯂꯧꯔꯨꯕ ꯑꯗꯒꯤ ꯌꯨꯝꯒꯤꯁꯨ ꯊꯕꯛ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯩꯗꯤ ꯄꯩꯁా ꯂꯨꯄꯥꯒꯤ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯒꯤ ꯌꯥꯝꯈ꯭ꯔꯦ ꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯆꯤꯜꯂꯤꯀꯣ ꯆꯤꯟꯕꯕꯨꯗꯤ ꯑꯩꯈꯣꯏꯅꯤꯃꯛꯁꯨ ꯆꯤꯜꯂꯤꯅꯦ ꯆꯤꯜꯂꯒꯁꯨꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯋꯥꯕꯅ ꯑꯃꯨꯛ ꯃꯋꯥ ꯑꯃꯅꯤ ꯃꯥꯒꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯑꯀꯨꯞꯄꯤꯗ ꯋꯥꯔꯤꯅꯦꯕꯀꯣ ꯃꯥꯒꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯥꯎꯅ ꯋꯥꯕ ꯃꯥꯒꯤꯅ ꯑꯗꯨꯗꯨꯅ ꯀꯩꯗꯧꯅꯤ ꯑꯃꯨꯛꯃꯨꯛꯁꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯆꯤꯟꯗꯒꯤꯗꯤ ꯉꯥꯡꯊꯣꯛꯇꯦꯕꯀோ ꯑꯩꯁꯦ ꯋꯥꯔꯦ ꯀꯥꯏꯅ ꯉꯥꯡꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯃꯥ ꯉꯥꯡꯗꯦꯕ ꯃꯆꯤꯟꯗꯒꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯅꯕꯒꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗ ꯏꯆꯥꯁꯤꯡ ꯆꯥꯎꯔꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯏꯆꯥ ꯄꯤꯛꯏꯉꯩꯒꯤꯗꯤ ꯈꯔꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯗꯣ ꯈꯔꯗꯤ ꯋꯥ ꯇꯥꯕꯅꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯋꯥꯕꯁꯦ ꯈꯪꯗꯦꯗ ꯋꯥꯕꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯕ ꯆꯠꯄꯗ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯒ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯁꯨ ꯌꯥꯝ ꯂꯥꯞꯄꯒ ꯌꯥꯝꯅ ꯈꯨꯗꯣꯡꯗꯣ ꯆꯥꯗꯅ ꯂꯩꯕꯀꯣ ꯑꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯆꯥꯕꯗ ꯂꯝ ꯂꯧꯗꯅ ꯌꯨꯝ ꯁꯥꯔꯒꯩꯗꯣ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯋꯥꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯪꯗꯦꯗ ꯑꯗꯨꯝ ꯗꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯦꯕꯀꯣ ꯑꯩꯅ ꯃꯇꯥꯡꯗꯅꯦ ꯑꯗꯨꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯁꯥꯁꯤꯒ ꯆꯠꯈ꯭ꯔꯦꯁꯦ ꯑꯗꯒꯤꯗꯤ
ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯐꯤꯐꯤ ꯀꯥꯡꯉꯩꯒꯤ ꯑꯕꯨꯡꯉꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯅꯪꯅꯕ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯑꯗꯒꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯔ ꯈꯣꯠꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯃꯥꯏ ꯊꯕꯛ ꯑꯃꯨꯛ ꯁꯨꯗꯣꯏꯅꯤꯀꯣ ꯁꯤꯗꯒꯤꯅ ꯁꯤꯜꯆꯔ ꯆꯠꯄ ꯍꯥꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 25ꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤꯅ ꯃꯨꯁꯅꯥꯏ ꯌꯧꯕ ꯃꯇꯝꯗꯀꯣ ꯂꯝꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯥꯒꯤ ꯔꯣꯜꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯦ ꯄꯨꯝꯅꯃꯛꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯗ ꯕꯦꯗ ꯀꯣꯃꯦꯟꯠꯁꯀ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄ ꯅꯨꯡꯁꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯛꯏꯁꯦ ꯋꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯡꯃꯤꯟꯅꯅꯕ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯥꯅꯒ ꯐꯥꯒꯤ ꯖꯣꯒꯥꯏꯒ ꯇꯧꯗꯨꯅ ꯊꯥꯡꯒꯠꯂꯛꯏꯁꯤꯡꯗꯣ ꯑꯗꯨꯝ ꯗꯥꯅꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯐꯥꯒꯤ ꯖꯣꯒꯥꯏꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯒꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯃꯌꯥꯝꯒꯤꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯖꯁꯅꯨ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯑꯒ ꯑꯋꯥꯕ ꯄꯣꯊꯥꯕꯗꯨ ꯑꯣꯏꯖꯁꯅꯨ ꯍꯥꯏꯗꯅ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯒꯅꯤ ꯗꯥ ꯈꯣꯏꯕꯥꯅꯤꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯛꯏꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯀꯣ ꯗꯥ ꯈꯣꯏꯕꯥꯅꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯖꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯕꯗꯨꯗꯅꯦ ꯑꯩꯅ ꯁꯨꯝ ꯇꯧꯐꯝ ꯈꯪꯉꯛꯇꯗꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣꯃꯈꯥ ꯇꯥꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯣꯀꯣ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯒꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯇꯥ